Illegal cookie militant Singda ngasi none district ke Tupul manakta leiba Fongringlong saroi pandongbada nungthil pung ani makharam tarakpum tamda Nagagi Loumi singna thabak suriyaida Atamnana Nongmei Kapsillakkhiba Thoudok Working Committee of Joint Tribes Council Manipur Jtcm na Nungnangba Fongdorakli Working Committee of Jtcm na ngasi Thoudokkiba cherol amada thawong adu Atamnana minungsigi wangmada santi thugaina basingnarakpani Thoudok se anirak suboina Nagamisam Kulai supai da basingda landarakpani maram aduna Naga miyamna santi kaidana ba khangduna lerakpa ngakpi bagi wangmada laklei Hana leikidraba Wilson Thanga Siru Haukiba me taramdoida tamthina nongmaina kapsilaktuna hatki madugi awaba amadi nungaitaba koktriba cherak asida ngasi amuk nongmai kapsilaktuna irang thongnaba honarakli me taramdoida leilon wifi खुलदगे इलियल कुकी खुलाई पाइबनी सिंगनब सिंगना फाकिबा नगागी मियोय तरुक थादोरकनबगे थबक तौबगी महुता इलियल कुकी खुलाई पाइब सिंगना इरांग हेना थोकनबा चथरकबा थवोंगनी थवोंग असे नमथाक तौबा खगनतना वारी नंदुना वारोइसिन पुरंगनबा होनरिबसी करिसुनते हाइबनी थवोंग असे मखा तारकलबदी मसिदा थोरकपा अपफदगी टेक्सासिंग इलियल कुकी मिलिटेंट सिंगी लुसिंगबा सिंगना पुगदबनी वर्किंग कमिटी जेटीसीएम ना सिकिबा amadi sokiba amadi akayatoi thokraba sing mafam khangna thabak paikhatkani hojik fawba state amadi center lenga ki mari leinaba singna tumina leisilabadi soidana akiba fangba irang tholoi haningai leite nagagi misam taruk faduna thamliba sisu illegal cookie khulai paiba singna tawbune haina yagadabani hojik nagagi miyoida solokpa tarabadi tumina leitholoi khamugi matam loikre state lenga amadi center lenga na phiba masi makha tana chawthoktringaida thabak paikhanaba appeal tawrakli